Manipuri thokliba irang asina maram oiraga nupi angangda khut thaba yauna makhal makha kayagi Cheitheng Nang-Halliba Asi United Nations ki Universal Declaration of Human Rights Khongaonabaga Chap Mannei HAINA United NGO Mission Manipur ki Women Committee ki convener SOBITA MANGSATABAM na PHONGDORAKLI Wafuma Singh asi Women's Committee United NGO Mission Manipur UNMM na silaga ibo yaimas sumang lila sanglinda pangtokpa International Women's Day 2025 ke thoramda mahakna phongdokibani Universal Declaration of Human Rights and International Women's Day haiba thimda pangthokiba thoram aduga mari leinana SOBITA na hai Chahi anirom pharaklaba lan asi akiba phangba mawongda chathabagi pau aikoi khudingmakna tanari lan asida pikliba angang yauna nupi kayagi thawai tamthiba mawongda laukhre nupi angangda ot neiba yauna kiba mawongda chatharakiba lan asi United Nations ki Universal Declaration of Human Rights da piriba tongan ba article sing adu khongoinabani ngasi pangthokliba thoram ase nupi singna tongan ba hiram kayata lauriba thodang adu ikai khumnaba utpa oina amade makhoida thauna hapo oina pangthokpani nakalamaromdana lan asina maram oiraga nupi oibi kaya ke leifam chapham khangdana hiram kayada awaba mayoknare masi pumnamak yenglaga nupi angang singi justice matam chana pigadabane mara leiba sing chairak phanghanba haibase tangai fadaba amane laingak nasu hiramasida kanba mityeng changhanningi irang asina internally displaced person ohelaba nupi singna same saba potlam sing ngasigi thoramasida puthoktuna yonbagi khudong chaba amasu piri haina SOBITA na makhatana phongdokhi Lansing maram moiraga nupi angang sing si tumbam mifam jabam khangdaba sigi ba hatkiba khaktana tana buji ngasi Manipur sida leiriba nupi sing se maroina tumbasu chabasu khudingmakta adegi violation ngaktane ba leiriba myam se aduna si myam sing se akhoi tongan ba international gi law leiriba national gi law leiriba myam sing sina at any cost nupi angang da khut thaba yade masidi dandi pigada ni haiba se khoida justice pigadabani justice phangangadabani duga ngasagi mara leiba singadi nupi angang kulai thaba sing dandi phanghanaba kulengak sing hotnaba asi masi tobiyo haibase akogi appeal ni aduga tasengna akogi ngasigi kano saisida yawse IDPs myam ama internal displaced people myam ama makoina puthoiba pot chai karikra myam singasi sina moi hinnana bagi lambi oiribase masi akoina at least makoibo honor tobaga loina na moi pot singasi lobiraga puning thogatpa aduga makoi toriba thabak se akoina acknowledge toba adu unnabai damtiso akoina display si tawrakanda moi puthuk namsi yon janabagi space ama so akoina phanghanjang